ꯑꯗꯨꯗꯤ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯩ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅꯦ ꯑꯩ ꯍꯧꯖꯤꯛ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯇ ꯉꯥꯏꯔꯤꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯈꯪꯉꯝꯒꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯗ ꯍꯟꯗꯛꯇ ꯂꯩꯇꯕ ꯉꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗꯕ ꯑꯩꯈꯣꯏꯒꯤ ꯑꯪꯀꯜ ꯍꯥꯏꯇꯥꯔꯦ ꯖꯤꯔꯤꯕꯥꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯩꯊꯣꯏꯕ ꯑꯗꯨꯗ ꯂꯩꯇꯕꯒꯤ ꯃꯥꯒꯤ ꯃꯆꯥ 3 ꯂꯩꯍꯧꯕꯗꯣ ꯑꯃꯗꯤ 6 monthsꯅꯦ ꯑꯃꯅ class 5 ꯀꯥꯔꯤ ꯑꯃꯅ class 1 ꯑꯗꯨ ꯀꯍꯧꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯑꯪꯀꯜꯁꯦ ꯃꯣꯏꯒꯤ एजुकेशन ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯂꯥꯏꯚꯂꯤꯍꯨꯗꯁꯦ ꯄꯨꯔꯥ ꯗꯤꯁꯇ꯭ꯔꯣꯏꯗ ꯑꯣꯏꯔꯦ ꯀꯝꯄ꯭ꯂꯤꯠꯂꯤ ꯗꯤꯁꯇ꯭ꯔꯣꯏꯗ ꯑꯣꯏꯔꯦ ꯑꯗꯨꯗꯣ ꯃꯣꯏ ꯋꯥꯔꯤ ꯇꯥꯔꯀꯥꯟꯗ ꯃꯣꯏꯒꯤ ꯁꯨꯝ ꯃꯣꯏꯒꯤ ꯂꯥꯏꯚꯂꯤꯍꯨꯗꯁꯦ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯔꯀꯥꯟꯗ ꯀꯃꯥꯏꯅ ꯃꯥꯡꯉꯦ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏ ꯐ꯭ꯌꯨꯆꯔꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯉꯁꯤ ꯃꯣꯏꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯒꯤ ꯑꯉꯥꯡ ꯑꯅꯤ ꯍꯧꯖꯤꯛꯀꯤꯗꯤ 6 monthsꯗꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗꯦꯗꯅ ꯍꯧꯖꯤꯛ class 5ꯒ 1ꯒ ꯀꯥꯏꯕ ꯑꯉꯥꯡꯗꯨꯗꯣ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯂꯥꯏꯔꯤꯛꯇꯨ ꯇꯝꯍꯧꯅꯕ ꯃꯣꯏ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯑꯩꯅ ꯑꯦꯗꯃꯤꯁꯟ ꯇꯧꯔꯦ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯆꯠꯂꯨꯔꯦ ꯗ ꯑꯦꯗꯃꯤꯁꯟꯒꯤ ꯁꯨꯃꯥꯏꯅ ꯂꯦꯇꯔ ꯏꯔꯤꯀꯣ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯗꯥꯗꯣ ꯊꯝꯍꯧꯅꯕ ꯃꯣꯏꯒꯤ ꯑꯉꯥꯡ ꯑꯅꯤ ꯍꯧꯖꯤꯛꯀꯤ ꯇꯝꯗꯣꯏꯁꯦ ꯒꯥꯏꯇ꯭ꯔꯤ ꯑꯃꯒ ꯊꯥꯖꯃꯥꯟꯕꯤ ꯃꯣꯏꯅ ꯁ꯭ꯀꯨꯜ ꯇꯝꯗꯣꯏꯁꯦ ꯃꯤꯡꯁꯦ RK Sanatombi Devi Vidhyalaya ꯃꯣꯏꯒꯤ ꯁꯨꯝ one of the top private school in Jiribam ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤꯁꯤ ꯑꯉꯥꯡ ꯑꯅꯤ ꯑꯩꯒꯤ ꯐ꯭ꯔꯦꯟड्ꯁ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯅ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯀꯥꯗꯣꯏꯁꯦ ꯃꯣꯏ next semester next sessionꯗꯒꯤ ꯀꯥꯗꯣꯏꯅꯦ next yearꯗꯒꯤ 2025ꯗꯒꯤ ꯃꯣꯏ ꯁ꯭ꯀꯨल ꯀꯥꯕ ꯍꯧꯔꯅꯤ ꯁꯤꯁꯦ ꯃꯣꯏꯒꯤ educationꯁꯦ completely freeꯅꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯁ꯭ꯀꯨꯜꯗ ꯑꯦꯗꯃꯤꯁꯟ ꯇꯧꯔꯤꯁꯦ RK Sanatombi Deviꯅꯅꯦ ꯃꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯀꯩꯀꯥꯅꯁꯨ ꯃꯣꯏꯒꯤ ꯁ꯭ꯀꯨल ꯁꯥꯏꯠꯇꯒꯤꯁꯨꯅꯦ ꯄꯨꯔꯥ completely free ꯃꯣꯏꯒꯤ educationꯅꯦ free of cost ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ ꯃꯣꯏꯒꯤ ꯁꯨꯝ full grade 12 book मोइगे class 12 फावो class 12 फावो free ने होजे as long as you wish to study मोइना हेक पामगो तम्बदो अदुदने तबीजे अदुदी एना जो मोइगी principal school माइ मिंजे सर मनितोन यो वाइस हनारे अदुमाना मोयाम फये मोइना जो अदुम मोइना मतिंग पांगमिने स्कूल की साथी ने मोइना होनरेजे अदुमान तौरे अखोइना जो agree तौरे mutual understanding अमा लेनरगा होय अदुदी मोइगी से एजुकेशन सपोर्ट चे कवर तौदुजे मोइगी ओय ट्यूशन फीस एडमिशन फीस ओय कवर तौइने ओय फ्री ऑफ कॉस्ट एना साइ हाइ बदमाइना मोइगी अंगांग अनि जे लहौइबजे मोइगी फैमिली कैका ना अमता पैसा थीरोय नॉट इवन अ सिंगल पेनी 1 rupee would थीरोय को अदुबुना सम अखोइगी बुक्स कैका मोइगी स्टेशनरी यूनिफॉर्म गुमदिना मोइगी मसागी दुदी अदुगुमै थिनादुने अदुदी आइजे सिखतंग नते को आइगे साथेगे सम स्कूल जे थारनी अदुदो आइगे साथेगे अखोइगी ममाई दुकान जे लेदना स्टेशनरी दो अदुदगी अखोइगी मोइगी स्टेशनरी आइटम्स मोइगी बैग्स केका तोपा पोचे केका दुजिना स्टल लेरे मयाम अदुदो कोना मोइगी इंगिना जे को खेबी यावगे दो अदुमाइना आइगी सिदा अंकल यामपा अंकल लाए अखोइगी युम दलीदा माजु लाइन ममागी हेल्थ की लाकवनिको अदुदा तंजाय कोई लेकिद्रबा कोई ओजा हेथोबेगी हेक ब्रदर ओइदुनिको कई मिंग कोबो ꯑꯩꯒꯤ ꯃꯤ ꯂꯩꯀꯥꯟꯇ ओके जिरिबमदगी को इमुंग मनुंगना मयामना ꯁꯛꯈꯪꯅꯕꯅ ꯅꯥꯎꯕꯤꯌꯦꯅ ꯈꯪꯅꯔꯦ ꯃꯌꯥꯝ ꯑꯩ ꯏꯌꯥꯝꯕ ꯍꯟꯗꯛ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯏꯅ ꯂꯩꯈꯤꯗꯕ ꯍꯩꯊꯣꯏꯕ ꯑꯗꯨ ꯃꯌꯥꯝꯅ ꯕꯨꯡꯁꯅꯥ ꯍꯥꯏꯅꯁꯨ ꯑꯅꯝꯕꯅ ꯈꯪꯅꯔꯦ ꯑꯗꯨꯒꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯁꯤ ꯆꯦ ꯅꯪ ꯀꯩꯅꯣ ꯆꯤꯊꯤꯗꯣ ꯍꯥꯟꯅ ꯄꯤꯔꯣ ꯑꯉꯥꯡ ꯑꯅꯤ ꯗꯥꯗ ꯑꯩ ꯁꯤ ꯆꯤꯊꯤꯁꯦ ꯄꯤꯕꯤꯒꯦ ꯍꯦꯟ ꯑꯣꯚꯔ ꯄꯤꯔꯒꯦ ꯄꯤꯔꯒꯦ ꯑꯉꯥꯡ ꯑꯅꯤꯒꯤꯅꯤꯀꯣ ꯑꯗꯨꯗꯣ ꯑꯉꯥꯡ ꯑꯅꯤꯒꯤ ꯑꯦꯗꯃꯤꯁꯟꯒꯤ ꯆꯦ ꯂꯦꯇꯔ ꯍꯥꯏꯇꯥꯔꯦ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯑꯗꯨꯒ ꯁꯤꯗꯅ ꯃꯥꯒꯤ ꯔꯤꯁꯤꯞ ꯁꯥꯏꯟ ꯑꯃ ꯃꯥꯏ ꯀꯣꯄꯤ ꯑꯗꯨꯗ ꯁꯤꯗ ꯑꯗꯨ ꯃꯊꯛ ꯍꯥꯡꯕ ꯁ꯭ꯋꯥꯏꯗ ꯇꯧꯕꯤꯔꯣ ꯑꯩ ꯗꯗꯥꯅꯤꯅ ꯁꯤꯗ ꯆꯦ ꯐꯪꯉꯦ ꯍꯥꯏꯕꯒꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯤ ꯔꯤꯁꯤꯞꯇꯨꯃ ꯁꯥꯏꯟ ꯇꯧꯕꯤꯔꯣ ꯇꯥꯔꯤꯛ ꯊꯥꯕꯤꯔꯣ ꯗꯦꯠꯇ ꯏꯔꯝꯃꯒꯦ 24 कोई चिट्ठी से पोस्ट था का तमें तो मोई लकीली दिल्ली दा लाख भाई तारे मोई अंकल जी जो गांग हाइथोय बगे हेक ब्रदर जी जो आउट ऑफ द ब्लू हाइतारे तो याम लकी वेरे कोई जो पोस्ट पिनिंग में याम से लेबा सिना कोई की कोकचो की बोम थादा बदा लेगी दबा गांग तो कोई की चिट्ठी नी मागी सिना माना चिट्ठी वेना थारगे पोस्ट मागी मिशन तो बगी से ऑफर लेटर हाइतारे को
ꯑꯗꯨꯅꯦ ꯂꯤꯁꯤꯄ꯭ꯔꯤꯌꯥꯁꯨ ꯌꯥꯝ ꯆꯤꯜꯂꯦ ꯍꯧꯖꯤꯛꯁꯦ ꯕ꯭ꯔꯥꯖꯤꯜ ꯆꯠꯀꯗꯕ ꯑꯖꯔꯕꯩꯖꯥꯟ ꯆꯠꯀꯗꯕꯒꯤ ꯚꯤꯖꯥꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯉꯁꯥꯏꯗꯒꯤ ꯇꯥꯟꯅꯔꯤ ꯃꯣꯔꯅꯤꯡꯗꯒꯤ ꯑꯗꯨꯒꯤ ꯚꯤꯖꯥꯗꯨꯕꯨꯗꯤ ꯍꯌꯦꯡ ꯃꯟꯗꯦꯗ ꯈꯨꯗꯛꯇ ꯄꯤꯔꯒꯦ ꯍꯥꯏꯔꯦ ꯃꯣꯏ ꯑꯦꯅꯤꯋꯦ ꯑꯗꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯗꯨꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯉꯤꯁꯦ every child deserves a chance to grow ꯅꯠꯇ꯭ꯔꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯗꯗꯥ ꯍꯣꯏ ꯑꯪꯀꯜ ꯍꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯐ꯭ꯔꯦꯟಡ್ꯁꯀꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯑꯅꯤꯒꯤ ꯁ꯭ꯀꯨꯜ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯦ ꯊꯧꯅꯥ ꯍꯥꯞꯅꯕꯅꯦ ꯊꯧꯅꯥ ꯍꯥꯞꯄꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯗꯤ ꯋꯥꯍꯧꯔꯒ ꯂꯩꯔꯅꯤ ꯄꯣꯕꯔꯇꯤꯒꯤ ꯖꯒꯥꯗꯁꯨ ꯍꯧꯖꯤꯛꯁꯨ ꯂꯥꯟꯁꯦ ꯑꯩꯈꯣꯏ ꯀꯟꯅ ꯇꯧꯔꯤ ꯚꯥꯏꯂꯦꯟꯁꯁꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤ ꯂꯥꯏꯚꯂꯤꯍꯨꯗ ꯃꯣꯏꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯀꯝꯄ꯭ꯂꯤꯠꯂꯤ ꯗꯤꯁꯇ꯭ꯔꯣꯏꯠ ꯑꯣꯏꯔꯦ ꯑꯩꯁꯨ ꯑꯦꯁ ꯑ ꯆꯥꯏꯜ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯗꯣ ꯑꯩꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯉꯝꯕ ꯇꯧꯖꯕꯅꯦ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯐ꯭ꯔꯦꯟꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛ ꯇꯝꯃꯅꯕ ꯇꯧꯔꯦ ꯃꯣꯏ ꯅꯦꯛꯁ ꯏꯌꯔꯗꯒꯤ ꯁ꯭ꯀꯨꯜ ꯀꯥꯔꯅꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯑꯗꯨ 12 ꯈꯛꯇꯪꯕꯨ ꯁ꯭ꯇꯣꯞ ꯅꯠꯇꯦꯀꯣ 12 ꯂꯣꯏꯔꯒ ꯃꯣꯏ ꯀꯣꯂꯦꯖꯁꯨ ꯀꯥꯅꯤꯡꯉꯛꯇꯤꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯥꯒꯗꯕꯅ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯣ ꯕꯦꯁꯤꯛ ꯅꯦꯁꯦꯁꯔꯤꯅꯦ ꯑꯣꯐ ꯂꯥꯏꯐ ꯑꯗꯣ 12 ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯣꯏꯒꯤ ꯀꯔꯤꯌꯔ ꯄꯥꯝꯕꯗꯣ ꯑꯉꯥꯡꯁꯤꯡꯅ ꯑꯩꯒꯤ ꯐ꯭ꯔꯦꯟడ్ꯁꯤꯅ ꯑꯗꯨ ꯆꯠꯀꯗꯧꯕꯗꯣ ꯑꯗꯨ ꯃꯦꯗꯤꯀꯦꯜꯗ ꯑꯣꯏꯔꯣ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯗ ꯑꯣꯏꯔో ꯑꯗꯨ ꯑꯃꯨꯛ ꯊꯥꯕꯤꯗꯣꯏꯅꯦ ꯑꯗꯨꯗꯣ ꯍꯣꯏ ꯃꯌꯥꯝ ꯑꯩꯅ ꯇꯧꯔꯤꯁꯦ ꯂꯨꯄꯥ ꯑꯝꯇꯕꯨ ꯂꯧꯗꯕ ꯉꯥꯛꯇꯅꯦ ꯂꯣꯏ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇꯅꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯄꯨꯝꯅꯃꯛ ꯇꯧꯕ ꯉꯥꯛꯇꯅꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯉꯝꯕ ꯑꯣꯏꯅ ꯑꯦꯁ ꯑ ꯆꯥꯏꯜ ꯇꯧꯕꯅꯦ ꯔꯤꯂꯤꯐꯇ ꯂꯩꯕ ꯃꯌꯥꯝꯒꯤꯁꯨ ꯃꯌꯥꯝ ꯇꯧꯔꯤꯀꯣ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅ ꯑꯗꯨ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯁꯨ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯟꯗꯛꯀꯤ ꯚꯥꯏꯂꯦꯟꯁꯇꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝ victim ma'am, ꯚꯤꯛꯇꯤꯝꯁ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤꯁꯨ ꯑꯦꯖꯨꯀꯦꯁꯟ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯑꯩꯅ ꯅꯍꯥꯟ ꯃꯌꯥꯝꯒꯁꯨ ꯂꯥꯏꯚ ꯇꯧꯈ꯭ꯔꯕꯅꯦ ꯐꯦꯁꯕꯨꯛꯇ ꯏꯟꯐꯣꯔꯃꯦꯁꯟ ꯑꯩꯅ ꯄꯣꯁꯠꯁꯨ ꯃꯌꯥꯝ ꯊꯥꯒꯠꯈ꯭ꯔꯕꯅꯦ ꯑꯩꯒꯤ ꯁꯣꯁꯤꯌꯦꯜ ꯃೀಡಿಯಾꯗ ꯑꯗꯨꯗꯣ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕꯤꯔꯒ ꯃꯌꯥꯝꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯊ꯭ꯔꯨ ꯑꯥꯎꯠ ꯇꯧꯕꯅꯦ ꯒꯣꯜꯗꯦꯟ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯁꯤ ꯄꯣꯠꯁꯦ ꯃꯌꯥꯝꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯕꯦꯛꯇ ꯇꯧꯕ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅꯅꯦ ꯑꯉꯥꯡ ꯉꯁꯥꯏ ꯕꯦꯛ ꯀꯩꯀꯥ ꯄꯤꯕꯅꯦꯀꯣ ꯃꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯨꯅꯕ ꯑꯗꯨꯗꯤ ꯂꯩꯔꯦ ꯆꯦꯅꯤ ꯑꯃ ꯑꯗꯨ ꯂꯧꯊꯣꯛ ꯆꯦꯔꯪꯗꯣ ꯄꯣꯠ ꯆꯩꯗꯣ ꯃꯅꯨꯡꯗ ꯍꯥꯞꯈꯤꯅꯕ ꯆꯦꯟ ꯃꯅꯨꯡꯗ ꯆꯦꯔꯪ ꯂꯧꯊꯣꯛꯈ꯭ꯔꯦ ꯆꯥꯎꯃꯜꯂꯦ ꯊꯝꯃꯣ ꯁ꯭ꯀꯨꯜ ꯕꯦꯒꯅꯤꯀꯣ ꯑꯉꯥꯡ ꯍꯧꯖꯤꯛꯀꯤ ꯑꯃꯅ ꯀ꯭ꯂꯥꯁ 5ꯇꯒꯤ ꯈꯔ ꯆꯥꯎꯕ ꯂꯩꯕꯤꯔꯦ ꯑꯗꯒꯤ ꯀ꯭ꯂꯥꯁ 1ꯒꯤꯅ ꯈꯔ ꯄꯤꯛꯄ ꯑꯃ ꯇꯧꯔꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯁꯨꯝ ꯄꯤꯅꯤꯡꯕ ꯑꯩꯁꯨ ꯁ꯭ꯇꯦꯁꯅꯔꯤ ꯑꯥꯔꯠꯀꯨꯝꯕ ꯌꯥꯝ ꯄꯥꯝꯃꯤꯀꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯂꯣꯏ ꯄꯤꯅꯤꯡꯕ ꯄꯥꯎꯁ ꯀꯩꯀꯥ ꯁꯤꯅ ꯑꯉꯥꯡ ꯑꯍꯟꯗꯨꯒꯤ ꯂꯣꯏ ꯂꯧꯊꯣꯛꯅ ꯌꯥꯔꯦ ꯌꯥꯔꯦ ꯁꯤꯁꯦ ꯊꯝꯃꯒꯦ ꯃꯣꯏ ꯒ꯭ꯔꯨꯞ ꯑꯅꯤ ꯊꯣꯛ ꯀꯩꯅꯣꯗꯨꯁꯨ ꯏꯇꯥꯅꯤ ꯈꯤꯇꯪ ꯁꯤꯁꯤꯅ ꯑꯍꯟꯒꯤ ꯗꯥꯏꯔꯤ ꯌꯥꯔꯦ ꯑꯃ ꯃꯥꯒꯤ ꯁꯤꯅ ꯏꯟꯚꯥꯏꯔꯟꯃꯦꯟ ꯗꯥꯏꯔꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯑꯩꯈꯣꯏ ꯏꯀꯣ ꯐ꯭ꯔꯦꯟꯂꯤ ꯍꯥꯏꯇꯥꯔꯦ ꯏꯟꯚꯥꯏꯔꯟꯃꯦꯟꯀꯤ ꯁ꯭ꯇꯦꯁꯅꯔꯤ ꯃꯥꯒꯤ ꯃꯣꯏꯒꯤ ꯁ꯭ꯇꯦꯁꯅꯔꯤ ꯑꯥꯏꯇꯦꯝꯁ ꯕꯨꯛ ꯑꯩꯈꯣꯏ ꯗ꯭ꯔꯣꯌꯤꯡ ꯕꯨꯛ ꯀꯂꯔ ꯄꯦꯟꯁꯤꯜ ꯀꯂꯔ ꯂꯣꯏ ꯌꯥꯎꯔꯦ ꯗ꯭ꯔꯣꯌꯤꯡ ꯇꯧꯅꯕ ꯑꯩꯁꯨ ꯄꯥꯝꯃꯤꯗꯅ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯃꯣꯏꯒꯤ ꯁꯦꯠ ꯌꯥꯎꯔꯦ ꯀꯩꯀꯩ ꯌꯥꯎꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯃꯤꯜꯇꯟꯒꯤ ꯇꯤꯐꯤꯟ ꯕꯣꯛꯁ ꯑꯃ ꯃꯣꯏꯅ ꯁꯨꯝ ꯆꯥꯕ ꯁ꯭ꯀꯨꯜ ꯆꯠꯄ ꯄꯨꯖꯅꯕ ꯋꯥꯇꯔ ꯕꯣꯇꯜ ꯋꯥꯇꯔ ꯕꯣꯇꯜ ꯐ꯭ꯂꯦꯌꯔꯒꯤ ꯑꯗꯨꯁꯨ ꯑꯍꯟꯒꯤ ꯑꯗꯨꯒ ꯃꯤꯜꯇꯟ ꯂꯣꯏꯔꯕ ꯌꯥꯎꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯎꯆ ꯑꯃ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯁꯤꯅ ꯑꯍꯟꯒꯤꯗꯣ ꯑꯣꯏꯅ ꯄꯤꯔꯛꯀꯦ ꯑꯣꯟꯅꯔꯦ ꯑꯗꯨꯅ ꯑꯍꯟꯗ ꯄꯤꯔꯁꯨ ꯑꯉꯥꯡꯗ ꯄꯤꯔꯁꯨ ꯆꯞ ꯃꯥꯟꯅꯩ ꯌꯥꯏ ꯍꯣꯏ ꯑꯗꯨꯗꯤ ꯊꯝꯃꯒꯦ ꯑꯗꯩ ꯁꯤ ꯃꯌꯥꯝ ꯄꯣꯠꯁꯦ ꯄꯤꯔꯅꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯃꯌꯥꯝꯅ ꯈꯟꯗꯕꯤꯗ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯁꯨꯝ ꯄꯤꯕꯤꯕꯅꯦ ꯅꯨꯡꯁꯤꯕꯒꯤ ꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯋꯥꯍꯩ ꯈꯔ ꯍꯥꯏꯕꯤꯌꯨ ꯁꯨꯝ ꯂꯤꯁꯤꯗ ꯀꯩꯀꯩ ꯐꯥꯎꯒꯦ ꯍꯥꯏꯕ ꯉꯁꯤ ꯑꯩꯒꯤ ꯏꯆꯥ ꯍꯥꯏꯔꯒꯦꯀꯣ ꯑꯩꯒꯤ ꯏꯆꯥꯅ ꯔꯤꯁꯤꯄꯤꯌꯥꯅ ꯉꯁꯤ ꯑꯩꯒꯤ ꯂꯩꯈꯤꯗꯕ ꯏꯌꯥꯝꯕꯒꯤꯗꯃꯛꯇ ꯂꯩꯍꯧꯔꯤꯕ ꯏꯌꯥꯝꯕꯒꯤ ꯂꯩꯍꯧꯔꯤꯕ ꯃꯆꯥ ꯑꯅꯤ ꯑꯍꯨꯝꯁꯤꯒꯤꯗꯃꯛꯇ ꯏꯆꯥ ꯔꯤꯁꯤꯄꯤꯌꯥꯅ ꯁꯨꯛ ꯀꯩꯅꯣ ꯇꯧꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯏꯆꯥ ꯔꯤꯁꯤꯄꯤꯌꯥ ꯃꯥꯒꯤ ꯁꯤꯁꯇꯔ ꯑꯗꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯇꯧꯔꯨꯕꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯇꯧꯔꯨꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯧꯔꯛꯏꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯐꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯃꯨꯛ ꯏꯆꯜ ꯔꯤꯁꯤꯄꯤꯌꯥ ꯑꯃꯁꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯗꯁꯨ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯇꯔꯞꯇꯩꯗꯤ ꯏꯆꯥ ꯔꯤꯁꯤꯄꯤꯌꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯩ ꯑꯩꯒꯤ ꯂꯩꯈꯤꯗꯕ ꯏꯌꯥꯝꯕꯒꯤ ꯇꯔꯞꯇꯒꯤꯁꯨ ꯑꯩꯅ ꯈꯨꯠ ꯅꯣꯜꯂꯒ ꯑꯩ ꯏꯌꯥꯝꯕ ꯏꯇꯩꯃ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯦꯅꯤ ꯊꯦꯡꯛꯁ ꯑꯩꯅ ꯌꯥꯝ
hainin matam kudi mata isal gi awa batar pa any xyz mioi ba habisidi soi ba ngam banate naroi haiba leite ami any xyz ko ko si so haibi ro ko jo angamba tawba ngamba natraga akhoi na budi ngangba da budi kem lei banate ado isu mayang na tawbi ro ba tani ado akhoi gi tarap tagi wahi am ta o isu haijaning ba do nusi ba gi wahi ama mung manung da kari ko ya habdo adu magi last akhoi na chatli ba chaminari ba अखोई हुजिकी लेरिबा अखोई मरी हाय तारे को असिगी से अखोइना अखोई हम मतम पुपदा पाउदना आइगी इमु मनुना Licypriya अमसु माई इमु मनु खुदी मता अखोई मतम पुनि मता सि तना थाना यादो मरी हम अखोई चुसलबना आई मतम पुनि त आइगी इमु मनुगी फैमिली अमनि याना आई अनि तना सि केनो अदगा कोई ममा द जो कोइना मसा लाक्तगा जो हाइजेनिंग बजे अंगांसि द कोइ उनाबा फंगदगा जो कोइना दिल्ली द लाइबनिना na mai pak pa ko hena khona ba kan ba baba lai gi de na ninga na da ba amaya koi na ngasi tawri je lan ka pa chali ba khang de lewa gi dam ta hona ri ba thau ba khang de moina heng moida thauna happy ni Licypriya na ngasi khoi gi family na hona jari je kai no kan da moina heng aso pan ana ek satpa ngam gi da ba no moina pan da na traga lai gi da ba tho ga ju heng ai gi sa sakla ba Licypriya ko bi ma le ho bi mang da soina ai cha bu yeng jin bi ra kani hai ba gi thauna do asa do hope to ni man to picture is hope to pira ka kaino haka na mo neng thok to video jinu ador punsi abje tamangam damina moida hena kana daga insurance ku mani hatare moida moigi life ta secure hogo ba moina thamam bangang singduda heng moi matik sa mi we ma kona class 12 from school je free tamalaga 12 lor matung da mo engineering medical ke tong athon ba line kya da kona siksu mayam counseling to dana ngang sing free the scholarship kona lupam lo bolite kona pi bang atani sing mating pang jing je दुनिया दुगा अंगांग मरोइना जिके जिरिबम द कोइना नहान मुति जिरिबम प्रजा मियामना कोइ वराउ ते याम उपि बा याम पुनि नुंसी कोइ जु यामना तौइमल पुंसिगे काउजेरोय कोइना ngam मतिंग जु दुम ngam तौजरमि अदुना दि लोइ बनते कोइ मतुंग द लाप ngam जोइ जगे कोइना लामना लेयना खनबिरगा सु कोइना थमोइदि मनाक्ते मयामगि मनाक्ते लेइ जिरिबम प्रजा मियामगि मनाक्ते लेइ हाबतो कोइना जु मयाम दो सेनिंगी अमदि खंगन जनिंगी अदुगा कोइगे अंगांग अनिगी मागी लाइफ तो पी गसु कैरियर तो मक सेमौनबा हे माइ 12 लोरगा जो कोना दाइता गाइ तौबा याबा तुम लौजरकनी ना हेना हेना माइ पाक ओइबियु जिरिबम प्रजा मियाम बुसु सोइदा ngam da batik da kai da ba punam ओइमिना जाबा या फमंगोल सु पिजरी थैंक यू अदो हैप्पी निंगोल सगो मैम हैप्पी दिवाली अंकल होय मैम होय कसु वाव नु थना ले नो ने हिमिना जी को आई लेरी इमु होयगी अंकल होयगी मैम होयगी चल लेरी को कसु खले नो वाव नु आई फुल सपोर्ट ने कोई माले वाने यार फिर कोई माले वाजी कंदा बे आ दे जे कन होना का तो थैंक यू मैम बाय बाय